ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ 이보할 맴또미 낭부 야리 깨더르게 그랑 낭르버디 야드리브라 낭 이마는 따라가 까이노 박한도 있어 땀닝 낭 낭버스나티 나우나우도 까이노 강디 시디 하이나버 낭나버 쏘가이 야더버시고 이 낭디 너희나 마세야 얌끼리 뭐이랴 얌끼브라 낭 너희나 마세야 하 아잉원다기 낭 너희나 마시디 해나 끼라버 나트로 파이파이 나마 얌끼라버디 아잉원다 나시다기네 낭이 타박 아무다 하락바 야로이고 너희나 마시다 너희나 따홀 ꯁꯛꯇꯥ ꯁꯤꯡꯁꯦꯡ ꯌꯦꯡꯉꯨꯕꯗꯅꯦ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯈꯥꯔꯕ ꯄꯨꯡꯈꯥꯏ ꯈꯥꯔꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ ꯃꯤꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯈꯤꯇꯪꯗ ꯚꯥꯞꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯅꯣ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯅꯉꯣꯟꯗ ꯌꯨꯝ ꯄꯥꯟꯖꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯟꯖꯔꯦꯗ ꯑꯩ ꯌꯥꯝ ꯄꯦꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ ꯏꯁ ꯑꯣꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯅꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯅꯍꯥꯟꯅ ꯅꯁꯛꯀꯗꯣ ꯊꯤꯔꯗꯅ ꯆꯔꯥꯅꯥ ꯃꯨꯇꯪ ꯆꯥꯗꯨꯅ ꯅꯌꯥꯡꯒꯗꯣ ꯀꯪꯇ꯭ꯔꯤꯛ ꯀꯪꯁꯤꯜꯂꯝꯗꯧ ꯈꯪꯉꯦꯗꯅ ꯑꯩꯉꯣꯟꯗ ꯂꯩꯕꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯁꯤꯅꯦ ꯑꯩꯅ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯍꯟꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃꯒ ꯅꯣꯏ ꯅꯃꯥ ꯑꯁꯣꯟꯕꯤꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯒꯗ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯈꯜꯂꯨꯔꯒ ꯃꯤꯅꯥꯏꯗꯨ ꯃꯉꯥꯏꯔꯦ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯖꯔꯦꯕ ꯑꯩ ꯏꯃꯥꯅ ꯇꯥꯅꯤ ꯍꯥꯏꯋꯥꯅꯤ ꯅꯨꯄꯤ ꯅꯪꯕ ꯇꯝꯅ ꯏꯪꯅ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯕ ꯃꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯅꯥꯎ ꯅꯨꯄꯤꯁꯤꯁꯨ ꯇꯧꯔꯤꯗꯅ ꯅꯪ ꯅꯊꯟꯗꯅ ꯂꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯁꯨ ꯃꯥꯁꯨ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯑꯗꯨꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯅꯅꯥꯎ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅ ꯇꯧꯕꯗꯤ ꯎꯔꯤꯕ ꯑꯣꯏꯔꯦ ꯍꯥ ꯑꯩꯅ ꯇꯧꯕꯗꯤ ꯎꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯊꯥꯕ ꯌꯥꯕ ꯊꯕꯛꯂꯣ ꯃꯥꯒꯤꯁꯤꯗꯤ ꯇꯥꯛꯅꯦ ꯇꯥꯛ ꯉꯥꯏꯍꯥꯛꯀꯤ ꯇꯥꯛ ꯌꯨꯝꯒꯤ ꯃꯈꯥꯗꯁꯨ ꯂꯩꯅꯤ ꯈꯪꯗꯕꯤꯁꯤꯕꯨ ꯍꯧꯖꯤꯛꯁꯨ ꯂꯩꯇꯦ ꯑꯋꯥꯡꯂꯣꯝꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯕ ꯆꯠꯂꯝꯃꯅꯤ ꯉꯁꯥꯏꯅ ꯍꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯃꯦꯝꯇꯣꯝꯕꯤ ꯅꯪꯕꯣ ꯑꯉꯥꯡꯗꯨꯅ ꯆꯠꯄꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯁꯨ ꯃꯈꯥꯔꯣꯝꯗ ꯆꯠꯂꯤꯕꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯃꯥꯅ ꯆꯠꯄꯗ ꯁꯥꯎꯔꯤꯕꯁꯨꯝꯅ ꯃꯥꯅꯁꯨ ꯅꯪꯅ ꯆꯠꯄꯗ ꯁꯥꯎꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ ꯋꯥꯔꯝꯃꯅꯤ ꯇꯣ ꯇꯥꯊꯣꯠꯅ ꯍꯥꯏ ꯃꯧ ꯀꯅꯥ ꯂꯩꯒꯦꯅꯦ ꯅꯣꯏꯕꯣ ꯃꯧ ꯑꯍꯜ ꯃꯧ ꯑꯇꯣꯝꯕꯤ ꯍꯩ ꯃꯦꯝꯇꯣꯝꯕꯤ ꯍꯩ ꯑꯌꯤꯡꯕꯤ ꯅꯣꯏꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯕ꯭ꯔꯅꯦ ꯅꯣꯏꯕꯣ ꯇꯨꯗꯨ ꯏꯃꯥꯅ ꯀꯧꯔꯤꯗꯣ ꯑꯝꯇ ꯊꯣꯛꯎꯁꯨ ꯆꯠ ꯏꯃꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯁꯤ ꯀꯧꯔꯤꯕꯁꯦ ꯅꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯝꯇ ꯊꯣꯛꯎꯁꯨ ꯆꯠꯂꯣꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯏꯇꯩ ꯏꯅꯥꯎ ꯏꯃꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯥꯟꯅꯕ ꯐꯥꯎꯕ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯁꯥꯟꯅꯕ ꯍꯦꯛ ꯐꯪꯗꯦ ꯑꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯀꯧꯗ ꯍꯦꯛ ꯀꯧꯔꯗꯅ ꯀꯩꯅꯣ ꯍꯥꯏꯔꯣ ꯍꯩ ꯃꯦꯝꯇꯣꯝꯕꯤ ꯏꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯤ ꯈꯔ ꯁꯨꯗꯣꯛꯎꯁꯦ ꯃꯣꯠꯂꯦ ꯀꯨꯏꯔꯕꯅꯤ ꯁꯨꯗꯕ ꯑꯌꯥꯝꯕ ꯐꯤ ꯅꯠꯇꯦꯗ ꯁꯦꯠꯁꯦ ꯃꯅꯝ ꯈꯔ ꯆꯦꯜꯂꯦ ꯃꯇꯧꯕꯅꯤ ꯁꯦꯠꯁꯦ ꯑꯁ ꯀꯩꯅꯣꯗ ꯏꯃꯥ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯦ ꯑꯩ ꯊꯟꯅ ꯅꯠꯇꯦ ꯏꯃꯥꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯊꯕꯛ ꯈꯨꯗꯤꯡ ꯋꯥ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯉꯝꯃꯣꯏꯗ ꯁꯨꯕ ꯀꯅꯥꯗꯅꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯆꯤꯟꯗꯗꯤ ꯏꯃꯧ ꯑꯅꯤꯃꯛ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯂꯣꯏꯅ ꯅꯨꯡꯁꯤ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯊꯕꯛ ꯇꯧꯕꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯍꯟꯕꯤꯌꯨ ꯏꯃꯥ 이마기 피도 나한목수 아이는 수기번 한덕디 이나우도 이나 하이비로이마 타박 떠럼다이 아못 아까이 남티브 싱시야 수럼다이다나 미상 미카이가 목 나이비라노 이마 남자제이 코 하이 밈톰비야 아이나 까나다수 ngasi 파우보다 미상 미카이 나이바 레이테냐 이네엠디 나코이 모우 아니부 짝 마나나 칼리 노이 나이부 아속 라나 칼리바세 까리기노 나코이 아니막니 이마나 까우바도 아다 ꯅꯪ ꯍꯥꯟꯅ ꯊꯣꯛꯂꯛꯄꯗꯨꯗ ꯅꯪꯉꯣꯟꯗ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔꯁꯦ ꯁꯨꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤꯅꯦ ꯃꯦꯝꯇꯣꯝꯕꯤ ꯅꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣ 이마ꯒꯤ ꯅꯑꯣꯡꯗ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯦꯛ ꯇꯧꯔꯒ ꯃꯧ ꯑꯍꯜ ꯃꯁꯤꯗꯩꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯃꯅꯤ ꯃꯧ ꯑꯍꯜꯗꯣ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯅꯤ ꯇꯧꯗ ꯁꯥꯏꯅꯣ ꯈꯪꯗꯦ ꯅꯤꯡꯗꯕꯅ ꯈꯥꯔꯦ ꯑꯁꯦꯡꯕ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯃꯧ ꯅꯨꯄꯤ ꯑꯍꯜꯁꯤꯕꯨ ꯃꯁꯤꯕꯨ 이보아가 칸나 세이나가 떠오르자라 캉디네 이사우 랑두나 이사우 핵 사우나 레이버시고 하 아이나 크라 할로이락버시다
ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯕ ꯏꯉꯝ ꯉꯝꯗꯕꯁꯤꯗ ꯃꯣꯏꯅ ꯑꯩꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯤꯡꯗꯕꯤ ꯑꯣꯏꯅ ꯎꯔꯦ ꯍꯛꯆꯥꯡꯁꯤ ꯈꯔ ꯀꯜꯂꯕꯗꯤ ꯑꯩꯁꯨ ꯃꯣꯏꯗ ꯑꯃꯠꯇ ꯍꯥꯏꯔꯣꯏꯗꯕꯅꯤ ꯐꯔꯦ ꯑꯥꯗ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯑꯌꯤꯡꯕꯤ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯨ ꯃꯥꯅꯤꯗ ꯍꯩ ꯃꯧ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ ꯌꯨꯝ ꯃꯈꯥꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯇꯦ ꯅꯪ ꯑꯃ ꯑꯣ ꯀꯩꯅꯣꯗ ꯏꯃꯥ ꯌꯨꯝꯁꯤꯗ ꯏꯋꯥꯁꯨ ꯂꯩꯇꯦ ꯀꯩꯗꯧꯔꯒ ꯀꯅꯥ ꯌꯦꯡꯉꯒ ꯂꯩꯌꯨ ꯍꯥꯏꯅꯣ ꯑꯩꯕꯣ 이와 할라고 마땅 강나 이산 좀 한질락라가 노이래 마시데 이마나 아잉원데 빠나버기 마타우 레이테데 이마 타박 암다 레이테 하이드나 짤리바니 아이네 짤리바시 카이노 캉데 낭짱인 키바신 호이세 호이세 야레세 이마나 캉다다나 숨 하이바니 세 이마기 피롤 아마니세 낭 아무가 수독비요 마와 돈비야 로이나 못레 세닝아이 암다 레이트레바 이마시 낭 마시 암다 수독비요 이마다 이 카이노다 이마 Ngasaidagi phi suhanabagi aibu ngaiduna leiramiro imagise o ngamjadre khoidi khut ka khara leng khot ngamdabagi nari ngai sida phi su kai o sangjadre ai khoi magi thabak phabi mau hal tudi ha mangoda haira suhan maya dro ai khoi khun lai kai khoi bi ingonda suhan bagi ngaiduna leiramisi bu kai gino sigumba thabak toram dai dadi mau aton bi se yam nong sida ngani yam pharam ngani ba 어 ngamjadre khoisu isagi thabak phawba tawba ngamdri kasida kana da bunung sini tawsa saiga hai ayingbiya karino ni mau nang ngangliba mayam duba mathong maram su amatta samnade nangna hariba ngangliba mayam do ha yarisi imagi phi amani da sudok piyusi motpada loirisi siukte subiyoba imagi si yamana ti o ngamdre hai baima ngamdre Nama wahal yum dagi mapal thok tabi yam phabi miwa ngang na bisida hayo ai ni ngamjadre imana nung sibiri ba asan bi namau doina suhan biyo thabak suram dai dana mawato bi na masida kana na bunung sibi ni kana tawsa sai no khangde ne noi ge dugumba nam thiba amot akai do subi ga daba aying minate ngamjadre khoidi yungi makha da lei tabi suning da be ngon da habira kana sida buna kharya seng kari no ne ai gi mau sing siba moina khalibu wakal sing sibu karino ai gyan tadre ahal oiraba manem ai gi seba machet amata tawning daba isa imu sibu karamba masano ha isa poklubugi mahairan ngasi aina phangribase hey sor ai bu lausin biro ai hingningdre ai bu lausin biro asok yamna tonba mapok sibu kari mapok no isa no pani pokpagi mahairo ngasi aina phangliba maisa ase hausi pu ai bu Isuba tari brani ay isa nupa anigi maulakhlaga nungaini hingni khaluba ay onthok na ningam khijeda ko ay mauga matte pamjadreda ay pungki khireda ikoina na ori ngai matamga onthok na khena khreda ko ikoidi ingem ikuda phauba hangat na khumjarak hausi kangi mausing sidi karino khangdeda matam si oira male matamgi awan base khangdre karam thoklaga ba bamau ani da haibada subidrabadagi tathot phi singdu mathantana loina sujaram ngamda upai leite numidangi matamni ayingbi saksang da sak thongnabagi ensang semduna leiram tanja du da memtom bisu saksang du da sanglak tuna phamlam inao kari sang thongdeino nati nangna semi du bu kari thongge haino nangbo insang ga leite deje aduna hawai mana khra hektuna hekta thongjilage haidana hawai mana singse malam libani je as dona saning khitri da ko ina nangna thongdori bin sang du dia isi di khanau da ta ba yaga da bu mande da du di nate nangbu kangaura singjura khara kaino chaba yaba khara matau ba yada bro as kamai za du no du ba o kangau mayan gam ta leite de je hayeng ayu isi na thongba do ina kangau mayan do thiraga ngauduna hangna sabiroi je Hausikidine pangna ba adum chabiro doije oi khoidi pangna ba sabagi thabak to haiti ne bema ipamda ikutta hamduna ahaw ba sa don lakpana noi dogna nongmagi pangna ba cha thakpagi hainabi do ai khoidadi kaya leite da inaw noi budi pangcha masaramgani oi che ai khoi sa ipamda imana bazina yam luna sana tawjarakduna saning ba pizaduna yam nungaina yoksarakpini yam nungain haujare hai tare si khakta nati haujek numidangi di aina thongba tabani na thonglibase pangna badum sabiyu haibasida
ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯈꯥ ꯁꯥꯡꯊꯅꯕ ꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯆꯦ? ꯃꯦꯝꯇꯣꯝꯕꯤꯅ ꯍꯩ ꯑꯉꯥꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ? ꯀꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟꯒꯁꯨ ꯈꯨꯝ ꯁꯥꯔꯤꯕ? ꯍꯣꯅꯦ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯗꯨꯅ ꯉꯥꯡꯉꯨ, ꯈꯪꯉꯦꯗꯅ? ꯑꯣ, ꯏꯆꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯍꯥꯏꯕꯤꯕꯅꯦ ꯏꯆꯦ. ꯃꯁꯤꯗ ꯏꯆꯦꯅ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯆꯦꯅ ꯑꯣꯏꯅ ꯊꯣꯡꯒꯦꯒ ꯊꯣꯡꯕꯤꯔꯣ ꯆꯥꯛꯁꯦ, ꯑꯩ ꯆꯪꯖꯈ꯭ꯔꯒꯦ. ꯏꯁ ꯀꯔꯤ? ꯑꯩꯅ ꯊꯣꯡꯕ ꯇꯥꯁꯨ ꯇꯥꯗꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯣꯡꯗꯣꯏꯕ? ꯑꯣ, ꯉꯝꯖꯗ꯭ꯔꯦ. ꯃꯁꯛꯁꯤꯡꯁꯤꯒ. ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯋꯥ ꯉꯥꯡꯕꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯕꯗꯒꯤ ꯆꯠꯈ꯭ꯔꯦꯅꯦꯁꯦ. ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯁꯛꯁꯤꯒ? ꯇꯜꯂꯤꯕ ꯈꯨꯇꯟꯁꯤꯒ. ꯑꯌꯤꯡꯕꯤꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯥꯛ ꯂꯣꯏꯅ ꯆꯥꯅꯔꯝꯃꯤ. ꯂꯣꯏꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯑꯌꯤꯡꯕꯤꯅ. ꯃꯈꯣꯏ ꯇꯥꯇꯣꯟ, ꯅꯈꯣꯏ ꯅꯇꯩꯃꯁꯦ ꯑꯩ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯍꯩꯅꯗꯦ. ꯃꯁꯛ ꯑꯁꯤꯒ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅ ꯁꯥꯔꯤꯕ. ꯃꯁꯤꯗ ꯇꯥꯅꯤꯡꯗꯕꯅ ꯃꯨꯛꯇꯣꯏꯕ. ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ. ꯃꯁꯤꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯃꯥꯅ ꯇꯧꯕ ꯅꯠꯇꯦ. ꯑꯗꯨꯒ ꯃꯥꯅꯒꯁꯨ ꯑꯩꯉꯣꯟꯗꯒꯁꯨ ꯇꯥꯛꯄ ꯁꯥꯔꯤ. ꯃꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯅ ꯄꯥꯏꯈꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ. ꯃꯥ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯩꯅ. ꯇꯣꯝꯕꯅ ꯑꯁ ꯅꯨꯄꯤ, ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯨ. ꯏꯇꯩꯃꯅ ꯇꯥꯔꯒ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯟ ꯇꯥꯅꯕ ꯇꯥꯔꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯇꯞꯅ ꯇꯨꯃꯤꯟ ꯉꯥꯡꯉꯣꯕ ꯑꯌꯤꯡꯕꯤ ꯅꯪꯕꯨ. ꯑꯣ, ꯀꯔꯤꯅꯣ? ꯅꯪ ꯅꯣꯏ ꯅꯇꯩꯃꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯣ? ꯍꯥ, ꯌꯥꯝ ꯀꯤꯕ꯭ꯔꯕ? ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ, ꯊꯕꯛ ꯃꯊꯤ ꯃꯀꯨꯝ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ. ꯅꯪ ꯅꯩꯕꯨ ꯌꯨꯝꯁꯤꯗ ꯏꯃꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ, ꯆꯠꯅꯤꯡꯕꯗ ꯆꯠ, ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯌꯨꯝꯁꯤ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯅꯣꯏ ꯏꯃꯨꯡꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯗꯣ ꯃꯉꯥꯏꯔꯦꯕ. ꯍꯥ, ꯅꯣꯏ ꯅꯃꯥ ꯑꯁꯣꯝꯕꯤꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩ ꯁꯤꯗꯣꯔꯦ. ꯑꯩ ꯁꯤꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯇꯥꯇꯣꯟꯅꯗꯤ ꯈꯪꯕꯤꯔꯝꯃꯣꯏꯅꯦ. ꯍꯩ, ꯆꯥꯛꯇꯨꯗꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕꯁꯨ ꯅꯠꯇꯦ. ꯏꯇꯩꯃꯅꯁꯨ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯗꯤ. ꯍꯥ, ꯏꯃꯥꯒꯤ ꯁꯦꯕꯥꯗꯨꯗꯤ ꯑꯋꯥꯕꯁꯨ ꯅꯠꯇꯕꯗꯨꯗ ꯑꯗꯨꯝ ꯏꯇꯩꯃꯅꯕꯥꯅꯤꯅ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ. ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯥꯅꯤꯡꯗꯦꯗ ꯑꯌꯤꯡꯕꯤ. ꯑꯣ, ꯈꯪꯉꯣꯏꯌꯦ. ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯉꯣꯏꯌꯦ. ꯅꯇꯩꯃꯁꯤꯅ ꯅꯃꯥ ꯑꯁꯣꯟꯕꯤꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯅꯣꯡꯃꯇ ꯎꯈ꯭ꯔꯕ꯭ꯔꯣ ꯃꯈꯣꯏ ꯇꯥꯇꯣꯟꯕꯣ? ꯐꯠꯇ꯭ꯔꯦ, ꯁꯨꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ. ꯉꯝꯗ꯭ꯔꯦ, ꯑꯩꯁꯨ ꯉꯝꯖꯗ꯭ꯔꯦꯕ. ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕꯅꯤ. ꯏꯄꯨꯝ ꯊꯤꯜꯂꯒ ꯇꯣꯛꯑꯦ ꯍꯧꯖꯤꯛꯇꯅꯦ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩ. ꯑꯁ ꯀꯩꯅꯣ ꯅꯨꯄꯤ, ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤꯕꯗꯨꯕు ꯀꯩꯒꯤ? ꯑꯩꯅ ꯅꯪ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤꯁꯤꯕꯨ ꯀꯩ? ꯏꯃꯥꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯃꯁꯥꯗꯨꯛ ꯁꯣꯜꯂꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯈꯤꯗꯣꯏꯅꯣ? ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯑꯗꯨꯛ ꯇꯧꯔꯒ ꯂꯣꯏꯔꯦ. ꯁꯤ ꯏꯇꯩꯃꯁꯨ ꯈꯔꯗꯤ ꯇꯧꯔꯤꯗꯅ ꯑꯗꯨꯝ. ꯅꯪꯅ ꯊꯟꯗ ꯇꯧꯕꯁꯨ ꯅꯠꯇꯦ. ꯃꯇꯝ ꯈꯔꯗꯤ ꯌꯥꯅꯕ ꯂꯩꯔꯒ ꯂꯣꯏꯔꯦ. ꯁꯤꯗꯤ ꯌꯥꯝ ꯉꯥꯡꯅꯔꯒ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯑꯣꯏꯗꯦꯕ ꯅꯪꯕꯨ. ꯑꯣ, ꯌꯥꯅꯕ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯗꯤ ꯂꯣꯏꯔꯦ. ꯑꯣ, ꯑꯩꯗꯤ ꯂꯣꯏꯔꯦꯕ. ꯇꯣꯝꯕꯁꯨ ꯉꯥꯏ, ꯏꯕꯣꯍꯜꯁꯨ ꯉꯥꯏ, ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯂꯣꯏꯅ ꯆꯠꯄ ꯉꯥꯛꯇꯅꯤ. ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯇꯥꯊꯣꯠꯄꯨ ꯃꯣꯏ ꯑꯅꯤꯅ ꯃꯤꯔꯥꯏꯕꯤꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯦ. ꯅꯣꯡꯃꯇ ꯏꯃꯥ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯉꯤ, ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯗꯕ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ. ꯇꯥꯊꯣꯠꯀꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯧ ꯑꯅꯤꯗꯨꯅꯁꯨ ꯃꯅꯦꯝꯕꯨ ꯎꯁꯤꯠꯄꯤꯗꯕꯅꯤ. ꯑꯌꯨꯛꯀꯤ ꯃꯇꯝ ꯇꯣꯝꯕꯗꯤ ꯊꯕꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒ ꯏꯕꯣꯍꯜꯗꯤ ꯈꯔ ꯊꯦꯡꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯂꯩꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯣꯍꯜꯁꯨ ꯈꯔ ꯊꯦꯡꯂꯞꯅ ꯊꯣꯛꯂꯛꯏ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ. ꯇꯥꯊꯣꯠꯅ ꯃꯆꯥ ꯏꯕꯣꯍꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯩ ꯏꯕꯣꯍꯜ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯆꯠꯇ꯭ꯔꯤꯕꯔꯣ? ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯏꯁꯤꯕꯣ? ꯅꯅꯥꯎꯗꯤ ꯀꯨꯏꯔꯦꯅꯦ ꯊꯣꯛꯈꯤꯕ. ꯑꯣ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯀꯣꯝꯃꯤ, ꯑꯗꯨꯅ ꯈꯔ ꯊꯦꯡꯂꯞ ꯆꯠꯀꯦ ꯍꯥꯏꯗꯅ ꯂꯩꯍꯧꯕꯅꯤ. ꯍꯧꯖꯤꯛ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯏꯅꯤ. 이보할 이마시 한덕디 학상시 인ung nungaiteni noibo nanawsu nangsu ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯋꯥꯔꯕꯅꯤꯅ ꯅꯁꯥ ꯅꯁꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ 이마ꯅ ꯉꯝꯗꯕꯁꯦ ꯅꯣꯏꯗꯤ ꯈꯪꯗ꯭ꯔꯦꯅꯦ. ꯈ꯭ꯋꯥꯡꯒꯁꯦ ꯌꯥꯝ ꯅꯥꯏ ꯍꯟꯗꯛꯇꯤ. ꯀꯣꯛꯁꯨ ꯉꯥꯎꯐꯤꯡ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯅꯦ. 이마ꯁꯦ ꯍꯟꯗꯛꯇꯤ 이마ꯒꯤ 이보할 ꯑꯁ 이마ꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤꯗ 이마. ꯅꯃꯧ ꯅꯨꯄꯤꯁꯦ ꯁꯤꯗꯣꯔꯕꯅꯤ 이마ꯒꯤ ꯁꯦꯕꯥ ꯇꯧꯕꯗ. 이마ꯁꯨ ꯈꯔ ꯈꯪꯕꯤꯕ ꯌꯥꯏ. ꯍꯦꯛ ꯇꯧꯔꯒ ꯍꯛꯆꯥꯡ ꯉꯝꯗꯦ ꯁꯤꯅꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ. 이마ꯁꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯈꯔꯁꯨ ꯈꯜꯂꯨ 이마. 이마ꯒꯤ ꯌꯥꯅꯕ ꯆꯠꯄꯗ ꯑꯃꯗꯤ ꯌꯨꯝꯁꯤ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ 이마. 이마ꯁꯨ ꯈꯤꯇꯪ ꯀꯩꯁꯨ ꯂꯩꯇꯕ ꯃꯆꯥ ꯃꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯈꯔꯁꯨ ꯑꯗꯨ ꯈꯪꯖꯤꯜꯂꯣ 이마.
Ngamdre, namong nupigi butagadra, imagi butagadra. Ay kokse, sabana yadribe. Tabak talibaga se, chatpam lakhunga khangbaza natida. Imagi bohal. Yare. Ima kari sutautre. Nangi tabak chatkadabado, chasaro. Thengba tari sa, salo. Ibohal. Mama na haribado, kaisu laitana khallaga, mama do onsinduna nganglamdaga satkri. Tathot, masana nganglibadu tabada, mathwa yamna nungaizaramde. Adubu tathot, makha tana kanadasu karimta hairamde. Ngaki matung mem tombidu loisinduna thoklai. Ima, ay yumda ngakta satlukige. Aikoy ima do, masangamde. Saba thakpaga khara yade. Adugi ngakta satlukige ima. Chatabasu yam kuiri handakti. Hai, kayam kanangamdaba nun. Saluro. Adubu, thengna mamna di halakanu ko. Ibungon na halakjingaida, halaknabu hotnaw ko mawa. As khangdreda ima adudi. Chatpanina tamanga mapot na ti hairiba. Paraktada taragana ko eklek thokpra khangponte daima. Asaina makoy tasaw na thabak chatringaida ay nandoy na haikrabani. Aduna tamangamde ay lekpasu. Horenandum maong yang bahay dunida. Moy tasaw na su leke harabadi adum leo haidana. Asaina mana thabak chatringaida hairami. Aduna ni ay naharisi ima. Kaino khangdi. Siyurdi paraman. Hangrapot ni masu kaino khangde ba. Leipam thokpa tumina leibase. Hay tabra khangde hay wani. Hoi, pare. Nangna phagadabado adum tawzaro. Ima karimta hairaro. Ima hairaro. Salo. Mem tombidu magi satpham thokpa adum satkre. Ngaki matung chak tokpa ikui dana ayengbidu chak tokpa gi kwa saruni haidana thoklaklambi. Mawa tombiya kadaidano ne nang o chak tokpa gi kwa matam amta sage haidana thokki tawbani. Kaidawrage ma hangraponi. Kaino khangde yumsidagi khongka amta kanthokpa yadeba. Masida kaino khangde parangde hangadana. Nangbu chatlabasu kolu khakado phengdoktuna chatpa yadrani noibo. Imana haibu wase noina tuk phatan lauri sibu karigino ne noibo. O kolu khakto aina dum phengdoba leirema. Maduda imana wafam thokte leifam thokpa panglei mareibiyo. Madu yongna imana ne pasanbirakan. Asumna hairamduna ayengbido thongalomda thokhirame. Ahaloiraba tathotki wabu tabiba imungduda kanamte hek leiramde. Ngaki matung ayingbina halakjingai tanjada tathotki masanupi lembidu mapamda laklami. Ima ay laiye. Ima bu manggolduda phamira. Ima ibema isa laidana. Ibungodi yauraktabro. Ayukto oina lakpa yadabra nangbu chaka to punna sadaba kuire ni isaga. Ima mado thabak thadokpa yadabagi lakpa pharaktari. Kona muk punna laklaga charaga loire sakpu. Ado ima tasawhoy taton hoy inamo hoydi. Kanamta laybu ujisibu kaino. Muyamta laytabro ima. Nang tasawga taton gadi thabak satkre. Nana mahal na mapamda satki. Nana matombina kwa saro ni haiduna thoki bani bema. Nang nakpa yam phare. Imagi pirol amot akai khara laybani. Nang madu khara sudu omo imada. Imagi pirol subina ba kana su layti imungsida. Ima su handakti haksang si khara sonjile. Aduna thabain khang tawbasu ngamdre. Isa nupani poksarasu nongmata. Mama ayama lay haiduna hanna yengdraban. Ima kari haigadabunu khangde. Magi lembi ima yam wai. Ima aikai tasawga taton gana ina masingda karimta haidribasi kaigino. Aisu moy layramlabadi wari khara sanage haidun lakpan. Moina asuk yaw wakhal khantadribasibu karigino. Ima na hingdana kayam kuina hingluni haibagi. Adubu isa singnadi mama aina hingduna laybase yam yetle haiduna khal. Ima se khara thunabu sikrabadi pharabani. Isa sungai imau sungai sab hek manai karimata hek khenade. Aina khara thuna sikhibasini moina pamlibasi. Ima su hingningdre asuk wana hingadabagi saru. As yare sima adum na haigano ai laybasidi imagi phirolga to aina loina sudoke haidana laklibani. Aduga imasu iruluzabidoini ngasidi ima. Lembina mamagi pirol singdu loina puthoktuna surami. Pising adu suba loiraga mamabu sumangduda amu iruluzabirami. Tanjaduda ayingbi thongalomdagi sanglaklamni. Haima lembia nang laira. Hoinama ai laamini. Imase masase iruzadabagi manam yamna siale haidna iruzabiramban. Inama hoisu imabu nomatasu iruzabiba yaban. Sumaina ahal sibu thambasidi phatti dainama. Oi bema
이사기 타우파우바 타우바 상자디 이문기 가기 호나링아이다 미에다이기 세바 세비가 타우바 상자지 아이코이 이문스 레이리바 마우세 이탄타디 나테다나 아토파수 레이리 모이다소 크라 하요 까이노 낭나 농 파도 각락라가 타박 파비 마마닝비가디 사비라노 이베마 잉자닝제 낭동나 타박 꼬마디 농티히 부르자비게 하이바네 코이소 아두부 아이코이디 상자드레 베마 얌진자이 낭나 크라 콤바 말레 낭기수나 마니 농티기 헥 락라가 루자톡비유 까이노 아이코이부 타박 얌 레이타바 미동나가 하이사르다 아둠나 라나 칸비가노 이나마 농 파도 각락라가 타우바이가 농티기 이마기 세바 타우바 이나모이가디 아이가 마나바 야르 강자이 이나마다 이마기 세바 타우디 하이자바 나티 이나마나 이부 라나 로비가노 아이코이나 타우드라바디 까나나부 타우도이노 이마나 마남신두나 레이람바시다 숨 하이자바니 아이디 오 타우로 세바도 삐니 헥 타우로 아두두부 타우스게 하이두나 라클리바 나트라 타우로두디 아이 스와이다가냐 와강다 레이바기 마tamga 상바 나테다 타박 꼭통 아마 레오리바니 이뭉다 아이코이나 타우바 세바디 이마디 팜수 팜다바니 낭나 타우라바디 얌 펜자람바니 아사이다기 와부 와람바니냐 이마디 아이코이기 파우 tam바다 오이나 칸가바니 아이나 킹자닝제 아생바 아이나 상자크라기 아이 미치엄 나도리 스와이다 숨 레이라바디 렘비 마마기 까리노 크라 타우바 야바 타우라 마뚱다 ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯇꯥꯊꯣꯠꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯃꯃꯥꯡꯗ ꯀꯔꯤꯝꯇ ꯇꯧꯕꯤꯗꯕꯒ ꯇꯥꯍꯜꯂꯤꯕ ꯅꯠꯇ꯭ꯔꯕ ꯏꯃꯥꯒꯤꯁꯦ ꯅꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯤꯕ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯕꯁꯤꯅ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯅ ꯉꯥꯡꯕꯒꯁꯨ ꯁꯥꯔꯤ ꯏꯅꯝꯃ ꯅꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯏꯃꯥꯁꯤ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯀꯥꯏꯅ ꯉꯔꯥꯡꯈꯛ ꯂꯥꯛꯑꯒ ꯃꯥꯅ ꯉꯥꯛꯇꯪꯈꯛ ꯑꯗꯨꯁꯨ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯃꯥꯅ ꯉꯥꯡꯉꯤꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯄꯥꯎ ꯇꯝꯕ ꯀꯟꯃꯟꯕꯗꯒꯤꯅꯦꯕ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯐꯠꯇꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯈꯣꯏ ꯅꯃꯥꯁꯤꯅ ꯑꯐꯕ ꯍꯅꯨꯕꯤꯒꯗꯤ ꯅꯠꯇꯦꯍꯦ ꯐꯠꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨ ꯈꯛꯇꯅꯦ ꯃꯥꯅ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯁꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯈꯔ ꯊꯨꯅ ꯍꯦꯛ ꯁꯤꯖꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯋꯥꯅꯕꯅꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯆꯛ ꯌꯦꯠꯇꯨꯅ ꯂꯩꯔꯤꯁꯦ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯤꯅꯦꯕ ꯅꯃꯥꯁꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗꯕꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯦꯕꯥꯁꯤꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯤꯅꯤꯅꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯕꯤꯗ꯭ꯔꯦ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈꯪꯅꯤꯡꯉꯁꯤꯗꯤ ꯏꯃꯥ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯅ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯏꯃꯥꯗꯤ ꯁꯤꯗ ꯂꯩꯅꯦ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗ ꯀꯔꯤ ꯄꯥꯎ ꯇꯝꯃꯨꯔꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯂꯥꯛꯑꯒ ꯇꯧꯕꯅ ꯁꯦꯕꯥꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯅꯤꯅꯦ ꯏꯃꯥꯒꯤꯁꯦ ꯇꯧꯅꯨ ꯏꯃꯥ ꯏꯃꯨꯡ ꯈꯠꯅꯅꯕ ꯁꯤꯟꯕꯤꯒꯗꯨꯅ ꯏꯃꯥ ꯑꯩꯅ ꯋꯥꯁꯨ ꯉꯥꯡꯗꯕꯁꯤꯗ ꯅꯆꯥꯅꯃꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯀꯔꯤꯕꯨ ꯇꯧꯈꯤꯒꯦ ꯉꯁꯤꯐꯥꯎ ꯅꯃꯧ ꯅꯨꯄꯤꯁꯤꯁꯨ ꯋꯥꯖꯔꯕꯅꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯗꯨꯒ ꯃꯥꯕꯨꯅ ꯅꯣꯡꯃꯇ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯤꯗꯦꯅꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯏꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯅꯦ ꯅꯆꯜꯗ ꯃꯥꯗꯤ ꯏꯁꯝ ꯁꯝꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗ ꯑꯩꯅ ꯑꯩꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡꯗꯣ ꯈꯔ ꯁꯨꯗꯣꯛꯄꯤꯌꯣ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯃꯠꯇ ꯁꯨꯗꯣꯛꯄꯤꯗ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯅꯝꯊꯤꯔꯦ ꯍꯥꯏꯕꯁꯦ ꯅꯣꯏꯗꯤ ꯈꯪꯂꯝꯃꯣꯏꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯤ ꯇꯝꯗꯕ꯭ꯔꯅꯦ ꯅꯣꯏꯗ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯕꯗꯨꯗꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯁꯨꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯦꯝꯕꯤꯗ ꯇꯝꯃꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯉꯁꯥꯏꯗꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯁꯥꯎꯗꯅ ꯂꯩꯔꯤꯕꯁꯦ ꯏꯃꯥꯗꯤ ꯈꯪꯉꯣꯏꯅ ꯑꯉꯥꯡ ꯃꯥꯅ ꯃꯅꯝꯕꯗ ꯀꯩꯅꯣ ꯍꯥꯏꯔꯝꯃꯦꯌꯦ ꯑꯗꯨꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯕꯅꯤ ꯏꯃꯥꯕꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒ ꯑꯝꯇ ꯍꯩꯇꯕ ꯅꯃꯧꯁꯤꯡꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯌꯤꯡꯕꯤꯕꯨ ꯏꯃꯥꯅ ꯐꯠꯇꯅ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯃꯧꯒ ꯅꯤꯡꯉꯣꯜꯒꯕꯨ ꯆꯞ ꯃꯥꯟꯅꯅ ꯈꯟꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯍꯩꯈ꯭ꯔꯦ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯂꯥꯛꯑꯕꯗꯤ ꯅꯥꯍꯩ ꯁꯤꯟꯅꯗꯅ ꯑꯃꯨꯛꯇꯣꯏꯕ ꯄꯥꯎ ꯇꯝꯕꯒꯁꯤꯅ ꯍꯩꯈ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ ꯍꯅꯨꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯌꯦꯠꯅꯕ ꯂꯩꯔꯤꯕ ꯃꯣꯏ ꯇꯥꯇꯣꯟ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯆꯪꯈꯤꯅꯨꯅꯦ
ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯈꯤꯁꯤ ꯂꯥꯎꯅꯦ ꯅꯪꯒꯤ ꯅꯇꯨꯗꯨꯅ ꯍꯥꯏꯕ ꯋꯥ ꯈꯛꯇꯃꯛ ꯇꯥꯕ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯃꯠꯇ ꯇꯥꯗꯕ ꯀꯔꯝꯕ ꯃꯆꯥꯅꯣꯅꯦ ꯅꯣꯏꯕꯨ ꯅꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯁꯦꯛ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯆꯥꯁꯤꯡꯁꯤꯕꯨ ꯍꯦ ꯏꯁꯣꯔ ꯑꯩꯗ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯗ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯤꯔꯣ ꯏꯕꯣꯍꯜꯅ ꯏꯃꯥ ꯀꯩꯅꯣ ꯃꯪꯒꯣꯜꯁꯤꯗ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯃꯊꯟꯇ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯃꯤꯅ ꯎꯔꯒ ꯏꯃꯥꯁꯦ ꯉꯥꯎꯔꯕꯩ ꯈꯜꯂꯅꯤꯌꯦ ꯏꯃꯥ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯨ ꯑꯝꯇ ꯆꯪꯉꯣ ꯏꯃꯥ ꯍꯥꯏ ꯏꯕꯣꯍꯜ ꯅꯪꯁꯨ ꯂꯥꯛꯂꯕ꯭ꯔꯥ ꯃꯦꯝ ꯇꯣꯝꯕꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯤ ꯏꯕꯨꯡ ꯑꯣ ꯉꯁꯤꯗꯤ ꯂꯦꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯍꯜꯂꯛꯑꯔꯣꯏꯌꯦ ꯍꯌꯦꯡ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡꯁꯤꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯋꯥ ꯑꯣꯏꯅ ꯂꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯏꯁꯨ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯈꯪꯒꯅꯤꯀꯣ ꯏꯆꯥꯁꯦ ꯅꯣꯏ ꯈꯪꯒꯅꯤ ꯃꯇꯝꯗꯨꯗ ꯅꯣꯏ ꯏꯃꯨꯡꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯇꯥꯊꯣꯠꯄꯨ ꯃꯆꯥꯁꯨ ꯉꯥꯏ ꯃꯃꯧꯁꯨ ꯉꯥꯏ ꯀꯅꯥꯝꯇꯅ ꯊꯑꯣꯏꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯗꯦ ꯃꯃꯥꯗꯨꯕꯨ ꯌꯥꯝꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯇꯥꯊꯣꯠꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯟꯖꯤꯟꯕ ꯍꯦꯟꯖꯤꯜꯂꯝꯃꯤ ꯂꯦꯝꯕꯤꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯗꯤ ꯁꯪꯕ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯃꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯂꯥꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯂꯥꯛꯂꯒ ꯌꯦꯡꯕꯗꯨꯅꯗꯤ ꯀꯌꯥꯝꯅꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯒꯅꯤ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯃꯆꯥ ꯃꯃꯧꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯗ ꯇꯥꯊꯣꯠꯇꯤ ꯃꯁꯥ ꯌꯥꯝ ꯁꯣꯟꯖꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯇꯣꯝꯕꯤꯗꯨ ꯃꯪꯒꯣꯜ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯍꯤꯡꯕꯤꯁꯨ ꯀ꯭ꯋꯥ ꯆꯥꯎꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯦꯝꯇꯣꯝꯕꯤꯅ ꯃꯁꯥꯅ ꯈꯪꯅ ꯅꯣꯡꯃꯇ ꯋꯥꯏ ꯁꯤꯠꯂꯝꯁꯦꯡ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯇ ꯈꯪꯗ꯭ꯔꯕꯅꯤ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯂꯕ ꯈꯨꯔꯨ ꯈꯨꯖꯦꯡ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯍꯨꯟꯗꯣꯛꯇꯨꯅ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯤꯗꯣ ꯍꯥꯏꯗꯅ ꯉꯝꯃꯤꯁꯤꯕꯨ ꯇꯧꯅ ꯉꯝꯈ꯭ꯔꯦ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯌꯥꯝ ꯊꯕꯛ ꯐꯕꯤꯒ ꯁꯥꯔꯤꯗꯨꯕꯨ ꯀꯩꯅꯣ ꯏꯆꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯏꯆꯦꯅ ꯂꯣꯏꯅ ꯇꯧꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯑꯣ ꯇꯧꯗꯕ꯭ꯔꯣ ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯅꯥꯎꯗꯤ ꯁꯛ ꯐꯖꯕꯤꯅꯤꯅ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯤꯉꯩꯗ ꯍꯧꯖꯤꯛꯁꯨ ꯋꯥꯏꯁꯦ ꯑꯩꯅ ꯁꯤꯠꯂꯦꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯏꯔꯦ ꯈꯪꯅ ꯆꯠꯂꯤꯕ ꯏꯅꯥꯎꯒꯤ ꯀꯣꯛꯇꯨꯅꯦ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯁꯥꯅ ꯈꯪꯅ ꯃꯤꯅ ꯍꯥꯏꯅꯗꯕꯤꯗ ꯇꯧꯕꯁꯦ ꯈꯔꯁꯨ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯏꯕꯦꯝꯃ ꯑꯣ ꯑꯩꯁꯨꯅꯦ ꯀ꯭ꯋꯥ ꯃꯇꯝ ꯑꯃꯇꯪ ꯆꯥꯔꯨꯒꯦꯅ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯁꯤꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤꯅꯤ ꯊꯝꯂꯝꯃꯤꯕ ꯑꯩꯅ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯁꯤꯠꯇꯧꯕ ꯂꯩꯔꯕꯁꯤꯗ ꯏꯆꯦꯅ ꯊꯕꯛ ꯂꯩꯇꯕꯒꯤ ꯁꯤꯠꯈꯩ ꯁꯤꯠꯆꯔꯒ ꯊꯕꯛ ꯐꯕꯤꯅꯦ ꯍꯥꯏꯕ ꯌꯥꯅꯕ ꯁꯤꯠꯂꯤ ꯅꯠꯇ꯭ꯔꯣ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯊꯕꯛ ꯐꯕꯤꯒꯁꯨ ꯁꯥꯔꯤꯕ ꯍꯦꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯤꯅ ꯍꯥꯏꯕꯗ ꯃꯊꯛꯀꯤ ꯑꯍꯜꯗ ꯑꯩꯉꯣꯟꯁꯤ ꯑꯣꯟꯈꯠꯇꯅꯒꯁꯨ ꯈꯨꯝ ꯁꯥꯗꯅ ꯅꯪ ꯈꯪꯅꯤꯡꯉꯁꯤ ꯌꯦꯡꯉꯨ ꯅꯪ ꯅꯇꯩꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯅꯤꯕ ꯅꯪ ꯍꯦꯔꯥ ꯑꯩꯉꯣꯟꯗ ꯃꯆꯤꯟꯒ ꯈꯨꯝ ꯁꯥꯗꯅ ꯈꯪꯅꯤꯡꯕꯅ ꯍꯣꯔꯦꯟꯗꯤ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀꯥ ꯍꯦꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯅꯨꯄꯥꯗ ꯄꯥꯎ ꯇꯝꯅꯔꯝꯃꯤ ꯃꯣꯏ ꯇꯥꯇꯣꯟ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯖꯩ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯣꯏ ꯇꯥꯇꯣꯟ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯃꯥ ꯃꯊꯟꯇ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤꯅꯤ ꯑꯩꯁꯤꯅ ꯀꯔꯤꯝꯇ ꯇꯧꯗꯕꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯄꯪꯆꯥꯎꯗ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯣꯏꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯇꯧꯔꯤꯁꯤꯅꯤꯅꯦ ꯈꯪꯅꯤꯡꯉꯁꯤꯗꯤ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯃꯈꯣꯏ ꯇꯥꯆꯧ ꯇꯣꯉꯥꯟꯅ ꯆꯥꯅꯔꯒ ꯂꯩꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯏ ꯁꯪꯅ ꯑꯗꯨꯅ ꯀꯩꯁꯨ ꯈꯠꯅꯔꯔꯣꯏ ꯏꯕꯣꯍꯜꯅ ꯀꯔꯤ ꯑꯉꯥꯡ ꯃꯥꯅ ꯅꯉꯣꯟꯗ ꯑꯗꯨꯝꯅ ꯑꯣꯟꯈꯠꯂꯛꯇꯨꯅ ꯈꯨꯝ ꯁꯥꯔꯤꯕ ꯏꯔꯥ ꯃꯣꯏ ꯀꯌꯥꯝ ꯂꯤꯡꯕ ꯃꯤꯅꯣ ꯏꯃꯨꯡꯁꯤꯗ ꯑꯩ ꯑꯃ ꯂꯩꯅ ꯃꯣꯏꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯃꯊꯛꯀꯤ ꯑꯍꯜꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯇꯥꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯏꯃꯨꯡꯁꯤꯗ ꯃꯣꯏꯕꯨ ꯀꯔꯤ ꯁꯨꯍꯟꯒꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯧꯕꯗꯒꯤ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯣꯏ ꯈꯪꯗꯦꯅꯦ ꯁꯦꯜꯁꯨ ꯄꯥꯡꯒꯜꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯕ ꯃꯈꯣꯏ ꯇꯥꯆꯧ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯆꯥꯅꯕꯅ ꯐꯔꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯏꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯁꯨꯅꯤꯡꯉ ꯁꯨꯔꯦ ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯦ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯁꯤꯅ ꯐꯔꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯁꯨꯝ ꯄꯨꯜꯂꯒ ꯂꯩꯔꯒ ꯌꯥꯝ ꯆꯌꯦꯠꯅꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯗ꯭ꯔꯦꯕ ꯑꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤꯁꯤꯒ ꯑꯣꯟꯁꯤꯟ ꯈꯠꯅꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯇꯥꯆꯧ ꯇꯥꯆꯧ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯇꯥꯔꯕ ꯇꯥꯆꯧ ꯑꯩ ꯇꯣꯝꯕ ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯅꯇꯩꯃꯗ ꯀꯔꯤ ꯍꯥꯏ ꯀꯩꯅꯣꯕ ꯍꯥꯏꯔꯤꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯇꯩꯃꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯍꯜꯅꯤ
ꯃꯈꯥ ꯊꯥꯕ ꯅꯣꯏꯗ ꯈꯪꯗ ꯍꯩꯇ ꯇꯥꯛꯄ ꯈꯣꯠꯄꯗ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯣꯟꯈꯠꯇꯨꯅ ꯅꯆꯤꯟꯒ ꯈꯨꯝꯃꯤ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯕꯨ ꯇꯥꯆꯧ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯤꯡꯕ ꯍꯦꯛꯇ ꯉꯥꯡꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯒꯗꯒꯦ ꯃꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯏꯇꯩꯃꯅ ꯍꯦꯛꯇ ꯉꯥꯡꯕꯗꯨꯗꯤ ꯃꯤꯁꯨ ꯁꯥꯎꯅꯤꯡꯕ ꯇꯥꯕꯅꯤ ꯇꯥꯆꯧ ꯃꯤꯕꯨ ꯃꯊꯣꯡ ꯃꯔꯝꯗꯤ ꯍꯦꯛ ꯈꯪꯗꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯗꯨꯁꯨ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯇꯥꯆꯧ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯏꯃꯨꯡꯁꯤ ꯊꯣꯛꯂꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯔꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯃꯥꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯩꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯇꯣꯝꯕ ꯑꯗꯨꯅꯁꯨ ꯈꯠꯅꯔꯣꯏꯗꯅ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯁꯨ ꯇꯥꯆꯧ ꯁꯨꯃꯥꯏꯅ ꯆꯌꯦꯠꯅꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯅ ꯐꯔꯅꯤ ꯃꯦꯝꯇꯣꯝꯕꯤꯅ ꯐꯔꯦ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯇꯣꯝꯕ ꯅꯣꯏꯅ ꯑꯉꯥꯡꯅꯤꯅ ꯏꯃꯥꯁꯤ ꯅꯣꯏꯅ ꯈꯔ ꯀꯣꯜꯂꯣ ꯑꯗꯨꯗꯤ ꯏꯇꯩ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯑꯇꯣꯝꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯀꯣꯜꯂꯣ ꯍꯥꯏꯕꯗꯨꯗꯤ ꯉꯝꯃꯣꯏꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯊꯣꯛꯄꯁꯨ ꯏꯇꯩ ꯍꯣꯏꯅ ꯍꯦꯜꯂꯤꯕ ꯏꯃꯥꯁꯦ ꯏꯇꯩ ꯍꯣꯏꯅ ꯀꯣꯟꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏ ꯑꯁ ꯑꯝꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯗꯨꯕꯨ ꯀꯩꯅꯣ ꯇꯥꯆꯧ ꯑꯗꯨꯅꯤ ꯑꯩꯗꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯊꯣꯛꯄ ꯅꯠꯇꯦ ꯏꯃꯥꯁꯦ ꯇꯥꯆꯧ ꯍꯣꯏ ꯏꯇꯩꯃ ꯍꯣꯏꯅ ꯑꯗꯨꯝ ꯀꯣꯟꯂꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯃꯥꯕꯨ ꯀꯣꯟꯕꯗꯨꯗꯤ ꯉꯝꯃꯣꯏ ꯇꯥꯆꯧ ꯍꯌꯦꯡ ꯁꯦꯜ ꯈꯔ ꯍꯦꯟꯅ ꯊꯣꯛꯂꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯜꯂꯁꯨ ꯀꯣꯟꯒꯦ ꯃꯦꯝꯇꯣꯝꯕꯤꯅ ꯀꯩꯅꯣ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯒꯤ ꯑꯍꯜ ꯍꯥꯏꯕꯁꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒ ꯂꯣꯏꯅ ꯂꯩꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯑꯍꯜ ꯑꯩꯈꯣꯏꯗ ꯊꯝꯖꯤꯟꯕꯤꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅ ꯀꯅꯥꯅꯕꯨ ꯌꯥꯅꯤꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯌꯦꯡꯕꯤꯅ ꯑꯣ ꯑꯍꯜꯁꯨ ꯑꯗꯨꯝ ꯀꯣꯟꯕ ꯌꯥꯏꯗ ꯏꯆꯦ ꯑꯇꯣꯝꯕꯅ ꯀꯣꯟꯗꯕ ꯌꯥꯗꯦꯗꯤ ꯂꯩꯇꯦꯗ ꯃꯤ ꯀꯣꯛꯊꯣꯡ ꯑꯃ ꯑꯍꯜꯅ ꯀꯣꯟꯗꯨꯅ ꯂꯩꯅꯔꯤꯕꯁꯦ ꯏꯆꯦ ꯍꯣꯏ ꯀꯔꯤꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ 이보ꯍꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯑꯩꯒꯤꯗ ꯊꯥ ꯑꯃ ꯆꯥꯔꯁꯦ ꯑꯗꯨꯒ ꯇꯣꯝꯕ ꯅꯪꯒꯤꯗ ꯊꯥ ꯑꯃꯃꯨꯛ ꯄꯤꯖꯔꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯀꯣꯟꯅꯔꯁꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯃꯁꯨ ꯌꯥꯅꯅꯕ ꯁꯤꯅ ꯐꯔꯅꯤ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯃꯁꯨ ꯑꯗꯨꯅ ꯏꯐ ꯐꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯗꯤ 이보ꯍꯜꯒꯤ ꯋꯥꯗꯨꯗ ꯂꯣꯏꯅ ꯌꯥꯅꯔꯦ ꯑꯍꯥꯟꯕꯗ ꯃꯃꯥꯗꯨ ꯃꯆꯥ ꯑꯍꯜ 이보ꯍꯜꯒꯤꯗ ꯊꯥ ꯑꯃ ꯆꯥꯕ ꯑꯗꯨꯒ ꯑꯇꯣꯝꯕꯒꯤꯗ ꯑꯃꯨꯛ ꯊꯥ ꯑꯃ ꯆꯥꯕ ꯋꯥꯐꯝꯗꯨꯗ ꯃꯧꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯌꯥꯅꯔꯦ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯃꯥꯗꯗꯤ ꯑꯄꯥꯝꯗ ꯋꯥ ꯑꯃꯇ ꯍꯪꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯋꯥ ꯑꯃꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯇꯥꯊꯣꯠꯅꯗꯤ ꯂꯣꯏꯅ ꯇꯥꯔꯤ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥꯕꯨ ꯀꯣꯟꯅꯤꯡꯗꯕꯒꯤ ꯏꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯕꯁꯤꯡꯗꯨ ꯇꯥꯔꯒ ꯇꯥꯊꯣꯠ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯆꯔꯝꯃꯤ ꯃꯃꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯆꯥꯁꯨ ꯃꯃꯧꯁꯨ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ 이보ꯍꯜꯗꯨ ꯊꯕꯛ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯑꯩꯒ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯉꯁꯤꯗꯒꯤ ꯊꯥ ꯑꯃ ꯏꯃꯥ ꯑꯩꯒ ꯆꯥꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯒ ꯊꯥ ꯐꯥꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯆꯥꯒꯗꯕꯅꯤ ꯑꯗꯨꯅ ꯅꯃꯧ ꯅꯨꯄꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯏꯃꯥ ꯃꯥꯁꯨ ꯃꯊꯟꯇ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧ ꯏꯃꯨꯡꯒꯤ ꯑꯃꯨꯛ ꯍꯣꯠꯅ ꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯏꯃꯥ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨ ꯍꯥꯏꯕꯗꯤ ꯏꯃꯥꯕꯨ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨꯗ ꯅꯥꯏ ꯁꯤꯗ ꯅꯥꯏ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ ꯇꯧꯕꯗꯣ ꯏꯃꯥꯒꯤ ꯍꯩꯅꯕꯤꯗꯣ ꯃꯗꯨ ꯈꯔ ꯍꯜꯂꯨ ꯍꯥꯏꯕꯅꯤ ꯏꯆꯥꯁꯥ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕꯒꯤ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯥ ꯅꯈꯣꯏꯅ ꯉꯁꯤ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯊꯝꯂꯤꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ ꯅꯈꯣꯏꯅ ꯆꯤꯟꯅꯅꯥꯎ ꯑꯅꯤꯅ ꯁꯤꯜꯂꯤꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ ꯏꯃꯥꯒꯤ 이보ꯍꯜ 이마 ꯀꯔꯤꯝꯇ ꯍꯥꯏꯔꯛ 이마 ꯍꯥꯏꯔꯛ ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯁꯤꯜꯂꯨ 이마 ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯅ ꯌꯦꯠꯄꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯈꯣꯏꯅ ꯆꯤꯟꯅꯅꯥꯎ ꯑꯅꯤꯅ ꯏꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯐꯅꯕ ꯁꯤꯜꯂꯤꯕꯗꯣ 이마 ꯄꯦꯜꯂꯦꯀꯣ 이마 ꯄꯦꯜꯂꯦ 이마ꯒꯤ 이보ꯍꯜ ꯆꯠꯂꯨ ꯊꯦꯡꯉꯅꯤ ꯃꯃꯥꯅ ꯃꯅꯨꯡꯗ ꯆꯥꯛꯂꯤꯕꯗꯨ ꯃꯧꯁꯤꯡꯗꯨꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯆꯥꯅꯤꯗꯨꯅꯗꯤ ꯈꯪꯕꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ 이보ꯍꯜꯁꯨ ꯇꯣꯝꯕꯁꯨ ꯃꯃꯥꯒꯤ ꯑꯋꯥꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯒꯠꯇꯨꯅ ꯌꯦꯡꯂꯨꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯃꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯃꯁꯤꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯑꯅꯤꯃꯛ ꯑꯌꯦꯡꯕꯤꯅ ꯋꯥꯏ ꯁꯪꯉꯦ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡ ꯏꯈꯥ ꯇꯧꯕ ꯌꯥꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯆꯥꯛ ꯊꯣꯡꯅꯤꯡꯕ ꯃꯇꯝꯗ ꯊꯣꯡꯕ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯒꯤ ꯑꯋꯥꯕꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯏ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯌꯥꯝ ꯌꯦꯡꯁꯤꯜꯂꯝꯕꯗꯣ ꯅꯨꯡꯉꯥꯏꯖꯩ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯗꯨꯝ ꯊꯣꯡꯂꯒ ꯆꯥꯊꯣꯛꯀꯦ ꯃꯦꯝꯇꯣꯝꯕꯤꯅ ꯃꯤ ꯑꯔꯦꯝꯕ ꯃꯌꯥꯝ ꯑꯃ ꯊꯥꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯔꯦ ꯁꯦꯜꯒꯁꯦ ꯇꯨꯡꯕ ꯉꯝꯗꯕꯅꯤ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜꯒ ꯇꯨꯡꯁꯤꯟꯕ ꯉꯝꯃꯦ ꯇꯧꯔꯤꯁꯦ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ
ꯁꯤꯒꯤ ꯇꯨꯡꯁꯤꯟꯕ ꯉꯝꯗꯕꯗꯣ ꯍꯣꯔꯦꯟꯗꯤ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯁꯅꯥ ꯑꯗꯨꯝ ꯁꯥꯔꯨꯒꯦ ꯑꯌꯦꯡꯕꯤꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯅꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕꯁꯨ ꯂꯦꯝꯗ꯭ꯔꯦ ꯁꯛꯇꯥꯁꯤꯡꯁꯦ ꯌꯥꯝ ꯑꯣꯟꯁꯤꯟꯅꯅꯤꯡꯗ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯃꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯔꯨꯒꯦꯗ ꯁ꯭ꯋꯥꯏꯗ ꯀ꯭ꯋꯥ ꯈꯪꯕ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯏꯁ ꯁꯛꯇꯥ ꯑꯁꯤꯒ ꯆꯠꯈ꯭ꯔꯦꯅꯦ ꯁꯦ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗ꯭ꯔꯦꯒ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ ꯍꯥꯏꯌꯣ ꯁꯛꯇꯥ ꯑꯁꯤꯒ ꯀꯅꯥꯅꯕꯨ ꯇꯥꯅꯤꯡꯉꯤ ꯀꯥꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯛꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯑꯣꯏꯕ ꯈꯥꯔꯦꯍꯦ ꯃꯧ ꯑꯍꯜ ꯃꯧ ꯍꯩ ꯃꯦꯝꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯏꯃꯥ ꯈꯅꯥꯎꯁꯤ ꯌꯥꯝ ꯈꯧꯒꯪꯅꯔꯦ ꯅꯪꯕꯨ ꯆꯥ ꯈꯖꯤꯛꯇ ꯂꯣꯜꯂꯛꯀꯦꯔꯣ ꯏꯃꯥꯗ ꯑꯁ ꯏꯃꯥ ꯆꯤꯅꯤꯒ ꯂꯩꯇꯦꯗ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯕꯒ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛ ꯑꯣ ꯏꯁꯤꯡ ꯑꯣꯏꯅ ꯄꯨꯔꯛꯑꯒꯦ ꯑꯗꯨ ꯑꯣꯏꯅ ꯊꯛꯑꯣ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯏꯁꯤꯡ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯇꯥꯊꯣꯠꯇꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯆꯥꯗ ꯊꯛꯇꯕꯒ ꯇꯧꯕꯗꯒꯤ ꯃꯁꯥꯗꯨ ꯀꯥ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ ꯃꯃꯥꯗꯨ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯨ ꯇꯧꯔꯝꯗꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯪꯅꯥ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯇꯥꯊꯣꯠꯇꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯦꯝꯅ ꯂꯩꯈꯤꯗꯕꯗꯨ ꯃꯧ ꯑꯅꯤꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯣꯏꯗ ꯄꯣꯠꯂꯨꯝ ꯑꯆꯧꯕ ꯑꯃ ꯊꯥꯡꯊꯕꯒꯨꯝ ꯈꯜꯂꯝꯃꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯉꯥꯏ ꯃꯃꯥꯅꯗꯨ ꯋꯥꯔꯧꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯂꯝꯗꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯥꯒꯤ ꯃꯇꯝ ꯌꯧꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯇꯥꯆꯧ ꯇꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯥꯆꯧ ꯍꯣꯏ ꯇꯥꯇꯣꯟ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯅꯣꯡꯃꯇ ꯏꯃꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯕꯨ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯅꯣꯏꯒꯤ ꯅꯆꯤꯟꯗꯨꯅ ꯅꯣꯡꯃꯇ ꯍꯪꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯀꯌꯥꯃꯨꯛ ꯋꯥꯔꯧꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯅꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤꯀꯣ ꯅꯣꯏ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯌꯥꯗ ꯃꯤꯔꯥꯏꯗꯨꯅ ꯑꯣꯠꯄꯤꯈꯤꯕ ꯅꯣꯏꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯣꯏ ꯃꯆꯜꯒ ꯃꯕꯨꯡꯒꯒꯤ ꯂꯩꯅꯔꯝꯕ ꯃꯔꯤꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯤ ꯏꯅꯝꯃ ꯅꯣꯏꯁꯨ ꯅꯨꯄꯤꯅꯤꯀꯣ ꯅꯣꯏꯅꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯏꯅꯝꯃ ꯇꯥꯆꯧ ꯇꯥꯇꯣꯟ ꯅꯣꯏꯅ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯅꯣꯏꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯣꯏ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯕꯣꯍꯜꯗꯨ ꯀꯔꯤꯅꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯕꯗꯒꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯇꯣꯝꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯏꯕꯣꯍꯜ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯂꯝꯗꯦ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯅ ꯃꯄꯥꯝꯗꯒꯤ ꯈꯔ ꯍꯣꯟ ꯃꯤꯒꯤꯗꯒꯤ ꯈꯔ ꯄꯨꯔꯒ ꯆꯥꯔꯝꯃꯤ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯎ ꯑꯆꯧꯕ ꯑꯃꯅ ꯅꯟꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯈꯣꯠꯄ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯃꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯗꯁꯥ ꯃꯊꯪ ꯇꯥꯔꯝꯃꯤ ꯏꯕꯣꯍꯜꯅ ꯏꯃꯥꯗꯨꯗ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯃꯌꯥꯝꯗꯣ ꯉꯁꯤꯗ ꯑꯩ ꯋꯥꯈꯜ ꯇꯥꯔꯛꯏ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯕꯨ ꯆꯞ ꯆꯥꯅ ꯋꯥꯔꯛꯄꯤꯔꯤ ꯑꯁꯣꯟꯕꯤ ꯏꯃꯥꯗꯨꯗ ꯑꯩꯅ ꯇꯧꯈꯤꯕ ꯃꯤꯔꯥꯏꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯗꯨꯅ ꯑꯣꯏꯔꯛꯄꯅꯤ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯏꯃꯥ ꯐꯠꯇ꯭ꯔꯕ ꯅꯆꯥ ꯑꯩꯒꯤ ꯏꯔꯥꯜ ꯃꯌꯥꯝꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯀꯣꯛꯄꯤꯔꯝꯃꯨ ꯏꯃꯥ ꯇꯥꯆꯧ ꯑꯩꯁꯨ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯐꯠꯇ꯭ꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯗꯟꯗꯤ ꯐꯪꯂꯦ ꯑꯁꯣꯟꯕꯤ ꯏꯃꯥꯗꯨꯗ ꯃꯥꯗ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯁꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ ꯈꯜꯂꯨ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔ ꯃꯤꯀꯨꯞꯁꯤꯗ ꯏꯃꯥ ꯃꯥꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯞꯄꯤꯔꯛꯄ ꯊꯧꯅꯥꯗꯣ ꯄꯥꯝꯂꯛꯂꯦ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯧꯒꯠꯄ ꯉꯝꯗꯅ ꯌꯥꯝ ꯋꯥꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯃꯥꯕꯨꯗꯨ ꯃꯤꯔꯥꯏꯔꯨꯕ ꯃꯈꯣꯏꯗ ꯍꯟꯅ ꯀꯅꯥꯅꯁꯨ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯁꯥꯅ ꯇꯧꯕꯅ ꯃꯁꯥꯅ ꯐꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯍꯪꯕꯤꯔꯝꯗꯦ ꯏꯕꯣꯍꯜꯒ ꯇꯣꯝꯕꯒꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯕ ꯉꯥꯏꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ